1991 August tang 13 Indian Airlines ki flight 257 adu ayuk pung 11:50 da Imphal amasung Dimapur gi damak Kolkata airport tagi paikhalaki aeroplane adu da Imphal gi damak passenger 32 amasung Dimapur yogadaba passenger 38 book tawki Imphal da kumhogadaba passenger singdugi marakta matamdugi deputy CM Irengbam Tompok amasung education minister Thokchom Bira yauki aeroplane crash aduda apunba passenger humdoi amadi pilot Captain Shekhar Helder co-pilot Roy Chaudhary air hostess Mari yauna angang masa amaga punnami humpumapan punsilongki pilot Captain Shekhar yamna experience lairaba Imphal gi Bir Tikandresit International Airport ta kayarak hanna takraba pilot ni pung 12:45 da flight aduna Imphal yorakpa matamda weather fattabana Imphal airport ki ground member singa pau faunarami Air Traffic Control Imphal Tower na fit lising taragi mathakta paiduna ngaihak matam lelaga layu haina pautak piki adubu Captain Shekhar na instrumental landing system tawrage hairaki masi tabada Air Traffic Control Imphal staff singdi humangkang bahonakre instrumental landing system haibasi leisil yamna thaba mafamda runway haibadi lambi karimta uraktraba matamda landing tawnaba sizinaba system amani adubu masi sing yamna leiba mafamdadi kaya tawnade maram asina fire brigade ambulance na chingba pumnamak alert oina leinanaba paupinaki Captain Shekhar na hairakibagi matungina flight adu fit lising nipan dagi lising taret lising taret tagi lising tarukta mathang nemtharaklaga airport ki akoibada speed hanthanduna leiraga paitharakiba matam phawbadadi I pau phaunarami minute kharagi matungdadi I pau amatta phauna bangam kidre Imphal airport tagi paikhatkibada ngaireba aeroplane ga pau phaunaduna Indian Airlines flight 257 adu ubra pau phauna bangam kidre haina hangnaki adubu aeroplane adunasu hairiba flight adu ubu fangdre makhoidi airport mathaktagi awangba altitude ta paire haina hairaki madudagi pung 12:50 chatpa matamdadi Air India flight 257 aduga I paw amata fauna bangam khidre haina emergency announcement oina staff operator singna lauthoki pung kharagi matungda Sursanpur district ki Thangjing singda kaibagi paw phunja singna thengnarakpagi paw hek phangbaga rescue team na pung 5 ki matungda mafam aduda thungki flight aduna kairam liba mafam adu altitude meter lisingani wangba mafamdani chingmatondagi fit chahum lom jathaba mafamda maraibak thiraba aeroplane adu thengjinduna kaikhibani aeroplane aduna instrumental landing system gi matungin na nemtharaklaga leiduna pairingaida amamba leisil nong phaimarakta chingdolda thengjinkhibani numit nini gi matungda rescue team na laikhidraba sing adugi haksang pumnamak khomjinduna masak maming khangdokpa ngamki numit humni subada India gi civil aviation minister Madhavrao Sindhia yauna makuk thongbo official singna aeroplane kaifam aduda chattuna yengsinki aeroplane kaibada yauba angang adugina lupa lakh 2.5 aduga passenger humpuni thoyaduna lupa lakh 5 gi compensation piki tha amagi matungda Umesh Chandra Banerjee bu permanent judge oina khanduna kaikhiba aeroplane adugi maramda thijinba hoki flight recorder animak atek akai maraktagi phibam yam sokna phangki aduga Delhi da manungi oiba investigation gi damak thaki asumna flight 257 adu Captain Shekhar na instrumental landing system gi calculation soibadagi passenger humdoi crew member taruk kaloinana miyoi mapan gi punsi loiki tasengna makti Captain Shekhar na instrumental landing system taunanabagi firep adu lawfam thoktabani miyoi bagi thawaidagi henba karisu leite pilot na khudong thiba nangdanaba kanna hotnaramgani mahaksu miyoi bani hingninglibani adubu laibakta tamlambani